ꯅꯨꯡꯇꯤꯒꯤ ꯌꯥꯍꯧ ꯉꯟꯕꯗꯨ ꯉꯁꯤꯗꯤ ꯈꯖꯤꯛ ꯆꯣꯟꯊꯈ꯭ꯔꯦ꯫ ꯑꯍꯤꯡꯗ ꯊꯕꯛ ꯈꯔꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯈꯤꯕꯗꯨꯅ ꯃꯤꯀꯞꯇꯨ ꯄꯥꯛꯅ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯄꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯄꯥꯕꯨꯡꯗꯨꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯃꯄꯥꯜꯗ ꯃꯤ ꯂꯩꯖꯥꯠꯂꯥ? ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯇꯨꯝꯂꯨꯕꯒꯤ ꯃꯁꯝ ꯃꯅꯥꯒꯗꯨ ꯏꯄꯥ ꯐꯥꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯡꯗ ꯃꯈꯣꯡꯊꯥꯡ ꯑꯗꯨ ꯈꯖꯤꯛ ꯂꯦꯞꯀꯛ ꯇꯧꯏ꯫ ꯁꯨꯃꯥꯡꯗꯨꯗ ꯃꯁꯥ ꯇꯨꯡ ꯎꯅ ꯂꯦꯞꯂꯝꯕ ꯅꯨꯄꯤꯗꯨꯁꯨ ꯁꯥꯃꯤꯠ ꯑꯃ ꯐꯪꯂꯛꯄꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ, ꯅꯣꯛꯐꯦꯠꯁꯨ ꯇꯧꯈꯤ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤꯗꯨꯕꯨ ꯍꯥꯟꯅꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕꯅ ꯆꯃꯝꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯤ꯫ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯄ ꯌꯨꯝꯁꯦ ꯔꯦꯟ ꯁꯥꯜꯂꯦ ꯍꯥꯏꯗꯅ, ꯑꯗꯨꯗ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯖꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯆꯪꯖꯔꯛꯄꯅꯤ꯫ ꯁꯥꯌꯣꯟꯕ ꯄꯤꯁꯨꯝ ꯁꯨꯏ꯫ ꯀꯩꯕ? ꯔꯦꯟ ꯁꯥꯜꯂꯦ ꯍꯥꯏꯕ? ꯍꯣꯏ꯫ ꯁꯣꯝꯒꯤꯁꯤ ꯑꯣꯟꯅꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯌꯨꯝꯁꯤꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯈꯛ ꯁꯥꯖꯕꯅꯤ, ꯔꯦꯟꯠꯀꯤꯗꯤ ꯁꯥꯟꯖꯗꯦꯕꯣ꯫ ꯀꯩꯅꯣꯅꯦ, ꯃꯤꯅ ꯍꯥꯏꯔꯛꯄꯒꯤꯅꯤ꯫ ꯑꯩ ꯁꯦꯜ ꯍꯦꯟꯅ ꯄꯤꯔꯁꯨ ꯄꯤꯖꯒꯦ, ꯃꯇꯝ ꯈꯔ ꯈꯛꯇꯒꯤꯅꯤ꯫ ꯑꯩ ꯐꯔꯛ ꯑꯃ ꯇꯥꯗꯨꯅ ꯇꯧꯖꯕꯅꯤ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤꯗꯨꯒꯤ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯑꯃꯨꯛꯇꯪ ꯁꯨꯞꯅ ꯌꯦꯡꯂꯛꯏ꯫ ꯄꯤꯛꯂꯤꯗꯨꯒ ꯕꯤꯛꯁꯥꯎꯗꯨꯒ ꯄꯨꯔꯥ ꯐꯤꯚꯝ ꯑꯃꯗꯅꯤ ꯇꯧꯔꯤꯕꯗꯣ꯫ ꯃꯁꯝꯗꯨꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯐꯥꯗꯣꯛꯇꯨꯅ ꯇꯥꯔꯤ꯫ ꯁꯥꯌꯣꯟꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯄꯨ ꯑꯣꯏꯅ ꯁꯥꯟꯗ꯭ꯔꯦ ꯍꯥꯏꯔꯦ꯫ ꯀꯩꯅꯣ ꯁꯣꯝꯅ ꯑꯪꯒꯝ ꯇꯥꯜꯂꯤꯁꯤꯕꯣ? ꯑꯇꯣꯞꯄꯗ ꯌꯦꯡꯕꯤꯔꯨ, ꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯅꯨꯄꯤꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯒꯤ ꯌꯨꯝꯅꯤꯅ ꯁꯨꯞꯇꯧ ꯂꯩꯌꯦꯅꯤ꯫ ꯃꯀꯣꯛ ꯆꯥꯛꯄ ꯖꯥꯠꯂꯣ ꯁꯤꯕꯣ? ꯃꯤꯅ ꯕꯤꯑꯣ ꯀꯔꯤꯑꯣ ꯄꯥꯏꯔꯤꯁꯦ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦꯕ, ꯃꯁꯛꯁꯤꯒ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯁꯅꯥꯉꯥꯟꯕꯁꯨ ꯒꯦꯠꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝꯗꯨ ꯎꯕꯗ ꯉꯛꯂꯞ ꯍꯪꯂꯛꯏ꯫ ꯏꯕꯦꯝꯃ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯅꯨꯄꯤꯗꯨ ꯁꯅꯥꯉꯥꯟꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯄꯥꯕꯨꯡ, ꯑꯩꯁꯦ ꯑꯔꯥꯞꯄ ꯈꯨꯜꯗꯒꯤꯅꯤ꯫ ꯑꯗꯨ ꯑꯩ ꯏꯝꯐꯥꯜꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄ, ꯃꯇꯝ ꯈꯔ ꯄꯥꯕꯨꯡꯒꯤ ꯔꯦꯟꯁꯤ ꯂꯩꯖꯒꯦ ꯍꯥꯏꯗꯅ ꯍꯪꯖꯔꯝꯕꯅꯤ꯫ ꯏꯆꯦ, ꯑꯗꯣ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤꯗꯤ ꯔꯦꯟ ꯁꯥꯟꯗꯦꯅꯦ꯫ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ꯫ ꯃꯄꯥ ꯃꯆꯥ ꯆꯞ ꯃꯥꯟꯅꯩ ꯑꯣꯏꯕ, ꯃꯀꯣꯛꯁꯤꯡꯁꯤꯗ ꯕꯦꯛꯁꯤꯅ ꯊꯣꯝꯃꯒꯅꯦ ꯆꯦꯟꯈꯤꯕ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡꯒꯤ ꯌꯨꯝꯁꯦ ꯌꯥꯝ ꯆꯥꯎꯅꯁꯨ ꯎꯏꯌꯦ, ꯀꯥ ꯑꯍꯥꯡꯕꯒ ꯂꯩꯒꯗ꯭ꯔꯥ? ꯑꯩ ꯁꯦꯜ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ꯫ ꯄꯥꯕꯨꯡ, ꯑꯩꯁꯦ ꯐꯔꯛ ꯑꯃ ꯇꯥꯗꯅ ꯇꯧꯕꯅꯤ꯫ ꯄꯥꯕꯨꯡ ꯍꯣꯏꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯤꯔꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ꯫ ꯇꯨꯃꯤꯟ ꯇꯥꯔꯝꯕ ꯁꯥꯌꯣꯟꯕ ꯅꯨꯄꯤꯗꯨꯒꯤ ꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯈꯣꯟ ꯋꯥꯎꯔꯞ ꯍꯥꯏꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯃꯩꯇꯩꯂꯣꯟꯅꯤ, ꯁꯣꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯗ꯭ꯔꯕꯣ? ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯏꯇꯣꯞ ꯑꯝꯇ ꯊꯝꯗꯦ, ꯑꯩꯅꯁꯨ ꯌꯥꯗꯦ꯫ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯂꯩꯒꯦ ꯍꯥꯏꯗꯨꯕꯨ ꯅꯪ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤꯔꯣ? ꯅꯨꯄꯤꯗꯨꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯠꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯅꯨꯄꯥꯁꯤꯒꯤ ꯁꯞꯇ꯭ꯔꯁꯤꯗ꯫ ꯁꯅꯥꯉꯥꯟꯕ ꯃꯥꯅ ꯑꯍꯜ ꯍꯥꯏꯗꯣ ꯑꯣꯏꯔꯨꯔꯕꯅꯤꯅ ꯋꯥꯗꯨ ꯇꯥꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯉꯥꯏꯈꯣ, ꯅꯪ ꯑꯝꯇ ꯐꯤꯡꯀꯤꯅꯣ ꯏꯕꯨꯡꯉꯣ꯫ ꯏꯕꯦꯝꯃ, ꯂꯩꯕꯒꯤꯕꯨꯗꯤ ꯏꯄꯥꯒꯤ ꯌꯨꯝꯁꯤ ꯀꯥ ꯑꯍꯥꯡꯕ ꯌꯥꯝ ꯂꯩ, ꯑꯗꯣ ꯅꯪ ꯅꯊꯟꯗ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯏꯄꯥ ꯍꯣꯏꯒꯤꯗꯤ ꯃꯤꯁꯨ ꯌꯥꯎꯗꯦ, ꯅꯣꯏ ꯁꯔꯒ ꯏꯁꯨ ꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯂꯩꯕ꯫ ꯑꯗꯨꯒꯤꯗꯤ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯖꯒꯦ ꯄꯥꯕꯨꯡ, ꯂꯩꯐꯝꯗꯨꯗ ꯄꯤꯕꯤꯌꯨ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯁꯨ ꯌꯥꯝ ꯋꯥꯔꯕꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯏꯁꯤꯡꯒ ꯂꯩꯕ꯭ꯔꯥ? ꯈꯤꯇ ꯊꯛꯆꯒꯦ꯫ ꯁꯅꯥꯉꯥꯟꯕꯗꯤ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯗꯣꯡ ꯗꯣꯡ ꯉꯥꯡꯕ ꯃꯇꯧꯁꯤꯗ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯅꯨꯄꯥꯗꯨꯗꯤ ꯍꯤꯡꯀꯥꯔꯤ ꯁꯥꯎꯅ ꯌꯦꯡꯂꯤ ꯅꯨꯄꯤꯗꯨꯗ꯫ ꯄꯥꯕꯨꯡ, ꯅꯨꯄꯤꯁꯤ ꯌꯥꯝ ꯊꯨꯅ ꯆꯠꯍꯟꯈꯣ꯫ ꯃꯇꯝꯅ ꯃꯇꯝ ꯐꯠꯇ꯭ꯔꯀꯥꯟꯁꯤꯗ ꯌꯨꯝꯁꯤꯗ ꯃꯤꯇꯣꯞ ꯊꯝꯕ ꯍꯥꯏꯕꯁꯦ ꯇꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯌꯥꯔꯦ, ꯅꯪ ꯊꯕꯛ ꯆꯠꯀꯗꯕꯗꯣ ꯊꯦꯡꯈꯤꯅꯤ, ꯂꯣꯏꯁꯤꯟꯖꯧꯔꯨꯆꯣ꯫ ꯏꯄꯥꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛꯇꯪ ꯁꯨꯞꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯐꯤꯡꯅ ꯆꯪꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯗꯤ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕꯒꯤ ꯃꯇꯧ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯅꯨꯄꯤꯗꯨꯒ ꯁꯅꯥꯉꯥꯟꯕ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯑꯅꯝ ꯀꯜꯂꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯐꯖꯅ꯫ ꯃꯤꯅ ꯄꯥꯝꯗ꯭ꯔꯦ, ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯗꯨ ꯐꯥꯎꯕ ꯂꯩꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯒꯤꯔꯤ ꯒꯤꯔꯤ ꯍꯦꯛ ꯇꯛꯏ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯁꯅꯥꯉꯥꯟꯕꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯌꯥꯅꯤꯡꯗ ꯌꯥꯊꯣꯔꯛꯂꯦ꯫ ꯐꯔꯦ, ꯅꯪꯅ ꯂꯩꯒꯦ ꯍꯥꯏꯔꯕꯅꯤꯅ, ꯑꯗꯨꯕꯨ ꯏꯄꯥ ꯁꯤꯃꯗꯤ ꯍꯥꯏꯍꯧꯒꯦ, ꯅꯪ ꯁꯔꯗꯤ ꯌꯨꯝꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯆꯪꯕ ꯈꯣꯠꯄ ꯇꯧꯕꯗ ꯌꯥꯝ ꯁꯥꯎꯕꯅꯤ꯫ ꯅꯪꯒꯤ ꯃꯤ ꯎꯅꯅꯤꯡꯕ ꯂꯩꯔꯕꯁꯨ ꯃꯄꯥꯜꯗ ꯑꯗꯨꯝ ꯎꯅꯧ꯫ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤꯅ ꯏꯔꯥꯡ ꯌꯥꯝ ꯇꯧꯗꯅ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯅꯣꯏ ꯁꯔꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕꯤꯅꯤ꯫ ꯑꯗꯨꯅ ꯅꯪ ꯁꯔꯒꯤ ꯃꯃꯥꯡꯗꯗꯤ ꯆꯦꯛꯁꯤꯟꯅ ꯍꯩꯅ ꯆꯠꯂꯨ꯫ ꯃꯥꯅ ꯍꯦꯟꯅ ꯑꯊꯤꯡꯕ ꯄꯤꯈ꯭ꯔꯕꯗꯤ ꯏꯄꯥꯒꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ꯫
ꯍꯣꯏ ꯄꯥꯕꯨꯡ ꯉꯥꯏꯈꯣꯅꯦ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯏꯕ ꯑꯩꯒꯤ ꯃꯤꯡ ꯍꯦꯟꯁꯅꯥ ꯀꯧꯏ ꯄꯥꯕꯨꯡ ꯂꯩꯐꯝꯕꯨꯗꯤ ꯊꯧꯕꯥꯜꯗꯒꯤꯅꯤ ꯑꯣ ꯂꯥꯎ ꯂꯥꯎ ꯏꯄꯥ ꯅꯪꯒꯤ ꯂꯩꯅꯕ ꯀꯥꯗꯣ ꯇꯥꯛꯄꯤꯔꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯍꯦꯟꯁꯅꯥ ꯉꯁꯥꯏꯗꯒꯤ ꯀꯥꯗꯨꯗ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯊꯟꯇꯒ ꯂꯩꯔꯦ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯦ ꯌꯨꯝꯅ ꯃꯔꯣꯜ ꯑꯃ ꯆꯥꯎꯔꯤꯕ ꯃꯤꯅ ꯑꯝꯇꯕꯨ ꯂꯩꯇꯦ ꯀꯅꯥ ꯂꯩꯅꯕ ꯁꯥꯔꯤꯕ ꯌꯨꯝꯗꯣ ꯈꯪꯗꯦꯅꯦ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯌꯥꯝ ꯃꯥꯡꯍꯜꯂꯤꯅꯦꯕ ꯍꯥꯞꯂꯤꯕ ꯗꯦꯀꯣꯔꯦꯁꯟ ꯃꯌꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯝꯃꯣꯛꯈ꯭ꯔꯦꯗ ꯃꯁꯤꯗ ꯊꯥꯗꯔꯝꯒꯗꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯑꯩꯕꯨ ꯃꯄꯥꯜꯗ ꯊꯣꯛꯎꯁꯤꯔꯅꯦ ꯁꯔꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯃꯥꯜꯂꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯈꯜꯂꯝꯂꯒ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯃꯈꯥꯗ ꯇꯤꯚꯤ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ ꯇꯤꯚꯤꯁꯤꯅ ꯀꯅꯥꯅ ꯌꯦꯡꯉꯤꯖꯥꯠꯅꯣ ꯇꯤꯚꯤ ꯌꯦꯡꯅ ꯃꯤꯗꯤ ꯂꯩ ꯃꯥꯜꯂꯤ ꯑꯩꯗꯤ ꯂꯩꯇꯦꯡꯒꯤ ꯈꯛ ꯍꯥꯞꯄꯤꯔ ꯈꯜꯂꯨꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯁꯣꯟꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯖꯨꯂꯤꯗꯨ ꯁꯣꯐꯥ ꯑꯁꯥꯡꯕꯗꯨꯗ ꯍꯤꯞꯇꯨꯅ ꯇꯤꯚꯤ ꯌꯦꯡꯂꯤ ꯍꯦꯟꯁꯅꯥꯗꯤ ꯖꯨꯂꯤꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯊꯃꯣꯏꯗꯨꯗ ꯈꯟꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯃꯥꯁꯨ ꯅꯥꯀꯜ ꯑꯣꯏꯔ ꯐꯝꯊꯩ ꯍꯥꯏ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯖꯨꯂꯤ ꯍꯤꯞꯂꯝꯕꯗꯨ ꯐꯨꯛ ꯍꯦꯛ ꯊꯧꯒꯠꯈꯤ ꯑꯗꯨꯒ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯀꯤꯅ ꯍꯦꯟꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯑꯉꯥꯡꯗꯨꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯁꯅꯥ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯂꯤꯗꯨꯕꯣ ꯁꯤ ꯅꯦꯅꯦꯗ ꯍꯥꯏꯌꯨꯁꯦ ꯑꯩ ꯀꯩꯁꯨ ꯇꯧꯔꯨꯏ ꯅꯪꯉꯣꯟꯗ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯃꯁꯥ ꯍꯦꯛ ꯁꯣꯛꯀꯦ ꯇꯧꯕꯒ ꯀꯔꯣꯝꯗꯒꯤꯅꯣ ꯈꯨꯠꯇ ꯇꯥꯞ ꯍꯦꯛꯇ ꯐꯥꯔꯛꯏ ꯍꯦꯟꯁꯅꯥ ꯐꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯥꯌꯣꯟ ꯃꯃꯥꯅ ꯁꯨꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯠꯇꯨ ꯐꯠ ꯑꯃꯨꯛ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯄꯟꯊꯗ ꯖꯨꯂꯤꯕꯨ ꯐꯠ ꯄꯝꯈꯠꯂꯤ ꯈꯣꯡꯀꯥꯎ ꯈꯔ ꯊꯥꯡꯕ ꯍꯧꯔꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯏꯗꯤ ꯂꯩꯁꯤꯜꯂꯛꯇ ꯍꯥꯏꯔꯛꯏ ꯌꯨꯝꯁꯤꯗ ꯂꯩꯕ ꯄꯣꯠ ꯑꯃꯇ ꯑꯦꯅꯤ ꯈꯨꯗꯤꯡꯃꯛꯇ ꯃꯄꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯤ ꯍꯦꯟꯁꯅꯥ ꯉꯛꯅ ꯌꯦꯡꯂꯝꯕꯗꯒꯤ ꯎꯁꯤꯇꯅ ꯆꯤꯝꯕꯥꯜꯗꯨ ꯆꯤꯡꯂꯞ ꯅꯣꯛꯂꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯨꯊꯅ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯃꯇꯝ ꯈꯔꯈꯛꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕ ꯑꯩꯒꯤ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩ ꯌꯨꯝꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯅꯪꯒꯤ ꯅꯥꯒꯥꯁꯤ ꯂꯩꯕꯗ ꯑꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯤꯡꯊꯣꯜꯗꯨꯁꯨ ꯐꯪꯕ ꯑꯣꯏꯖꯒꯦꯀꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯅꯥꯝꯇꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇꯁꯨ ꯄꯣꯛꯄ ꯂꯩꯇꯦ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯑꯩꯅ ꯌꯥꯔꯣꯏ ꯁꯣꯝꯅ ꯁꯥꯌꯣꯟꯕ ꯃꯆꯥꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯤ ꯃꯆꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯏ ꯄꯄꯥꯗ ꯁꯦꯡꯅ ꯇꯝꯃꯨ ꯖꯨꯂꯤ ꯃꯄꯥꯗ ꯇꯥꯇꯨ ꯇꯥꯇꯨ ꯌꯦꯡꯗꯨꯅ ꯃꯀꯣꯛꯇꯨ ꯐꯠ ꯐꯠ ꯍꯥꯏꯔꯛꯏ ꯋꯥ ꯂꯣꯠꯀꯅꯨ ꯅꯪꯉꯣꯟꯗ ꯃꯥꯅ ꯀꯤꯍꯟꯕ꯭ꯔꯥ ꯀꯩ ꯍꯥꯏ ꯖꯨꯂꯤ ꯀꯩꯁꯨ ꯍꯥꯏꯗꯦ ꯍꯥꯏꯕꯒꯨꯝ ꯑꯃꯨꯛꯁꯨ ꯃꯀꯣꯛꯇꯨ ꯐꯠ ꯐꯠ ꯍꯥꯏꯔꯛꯏ ꯁꯥꯌꯣꯟꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯁꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯄꯄꯥꯒ ꯄꯨꯄꯨꯒ ꯅꯠꯇꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦꯀꯣ ꯖꯨꯂꯤꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯂꯛꯏ ꯍꯦꯟꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯀꯅꯥꯗꯅꯣ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯁꯅꯥ ꯅꯦꯅꯦ ꯑꯕꯨꯡꯉꯣ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯂꯩꯌꯦ ꯅꯪ ꯀꯀꯥꯒ ꯇꯤꯚꯤ ꯌꯦꯡꯍꯧꯕꯅꯤ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯅꯦꯅꯦ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯛꯑꯣ ꯀꯨꯏꯗꯦ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯔꯥꯎꯅ ꯐꯣꯟ ꯑꯗꯨꯗꯒꯤ ꯀꯧꯔꯛꯄꯗꯣ ꯆꯦꯝꯆꯥ ꯍꯦꯟꯁꯅꯥ ꯃꯧꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔ ꯆꯦꯜꯂꯛꯄ ꯈꯪꯍꯧꯗꯦ ꯀꯞꯅꯤꯡꯕꯅꯤ ꯇꯁꯦꯡꯅ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯍꯔꯥꯎꯅ ꯃꯥꯁꯨ ꯈꯨꯝꯃꯤ ꯍꯥꯎ ꯅꯪꯕꯨ ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ ꯅꯦꯅꯦ ꯍꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯕꯨꯡꯉꯣ ꯍꯣꯏ ꯆꯦꯝꯆꯥ ꯑꯗꯣ ꯆꯦꯝꯆꯥ ꯅꯪ ꯁꯤꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯑꯩ ꯆꯦꯝꯆꯥ ꯌꯥꯝ ꯎꯅꯤꯡꯉꯤ ꯉꯔꯥꯡ ꯃꯪꯗꯅꯦ ꯆꯦꯝꯆꯥ ꯎꯔꯝꯃꯤꯉꯣ ꯄꯤꯀꯞ ꯊꯣꯔꯛꯄꯗ ꯑꯩ ꯆꯦꯝꯆꯥ ꯀꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯈꯪꯕ꯭ꯔꯥ ꯆꯦꯝꯆꯥ ꯂꯥꯛꯀꯦ ꯍꯟꯗꯛ ꯆꯦꯝꯆꯥꯒꯤ ꯄꯩꯁꯥ ꯐꯪꯗꯧꯔꯤ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯒꯅꯦ ꯆꯦꯝꯆꯥ ꯂꯥꯛꯇꯣꯏꯅꯤ ꯅꯦꯅꯦ ꯍꯣꯏꯗ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯆꯦꯝꯆꯥ ꯁꯥꯎꯅꯤ ꯍꯣꯏ ꯆꯦꯝꯆꯥ ꯌꯥꯔꯦ ꯌꯥꯔꯦ ꯅꯦꯅꯦꯗ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯌꯨ ꯁꯅꯥ ꯅꯦꯅꯦ ꯃꯇꯝ ꯈꯔꯗꯤ ꯑꯕꯨꯡꯉꯣꯗꯣ ꯅꯦꯅꯦ ꯍꯣꯏꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ ꯅꯦꯅꯦ ꯍꯣꯏꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯁꯤꯡꯕ ꯉꯝꯂꯔꯣই ꯑꯩ ꯍꯟꯗꯛꯇꯤ ꯄꯥꯛꯅ ꯂꯥꯛꯄ ꯌꯥꯗꯧ ꯃꯥꯟꯗꯦ ꯋꯥꯔꯁꯨ ꯋꯥꯅ ꯅꯦꯅꯦꯅ ꯑꯕꯨꯡꯉꯣꯗꯣ ꯈꯔ ꯁꯦꯟꯅꯕꯤꯌꯨ ꯃꯁꯤꯈꯛꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯄꯩꯁꯥꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯋꯥꯠꯇꯅꯕ ꯊꯥꯔꯛꯀꯦ ꯍꯥꯏ ꯃꯥꯁꯨ ꯑꯩꯒꯤ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯒꯨꯝ ꯈꯜꯂꯤꯕꯅꯤꯅꯦ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯅꯧꯄꯥꯁꯤꯒꯤ ꯀꯌꯥꯝ ꯋꯥꯖꯩ ꯍꯥꯏꯕ ꯅꯦꯅꯦꯁꯨ ꯈꯪꯏ
ꯑꯗꯨꯕꯨ ꯅꯪ ꯆꯦꯛꯁꯤꯜꯂꯨ ꯅꯪꯅ ꯏꯝꯐꯥꯜꯗꯨꯗ ꯄꯩꯁꯥ ꯇꯥꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯕꯗꯅꯦ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯤ ꯅꯪ ꯅꯁꯥ ꯈꯛꯇꯅꯤꯀꯣ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯊꯕꯛꯀꯤꯗ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯊꯝꯖꯔꯣ ꯐꯖꯅ ꯂꯩꯌꯨꯀꯣ ꯅꯪꯁꯨ ꯍꯣꯏ ꯐꯣꯟ ꯊꯝꯃꯤ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯇꯞꯅ ꯍꯣꯟꯗꯣꯛꯏ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯇꯞꯂꯤ ꯁꯤꯁꯤꯜꯂꯛꯄ ꯏꯪ ꯂꯥꯎꯕ ꯅꯨꯡꯁꯤꯠꯇꯨꯅ ꯃꯁꯥꯗ ꯌꯩꯔꯛꯄꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯕꯒꯨm ꯇꯧꯔꯛꯏ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯛ ꯃꯥꯁꯨ ꯈꯖꯥꯏꯊꯛ ꯑꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯛꯏ ꯀꯔꯝꯕ ꯆꯩꯅꯥ ꯑꯃ ꯐꯨꯝꯂꯤꯕ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯨꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯅꯤ ꯁꯥꯌꯣꯟꯕꯁꯨ ꯃꯁꯥꯕꯨ ꯄꯝꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯀꯩ ꯏꯟꯁꯥꯡꯅꯣ ꯄꯥꯕꯨꯡ ꯁꯧꯒ꯭ꯔꯤ ꯑꯃꯒ ꯀꯥꯡꯉꯧ ꯑꯃꯒ ꯇꯧꯁꯤꯜꯂꯦ ꯁꯥꯌꯣꯟꯕ ꯅꯣꯛꯐꯦ ꯇꯧꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯄꯨꯖꯥꯔꯤ ꯑꯣꯏꯕꯕꯨ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦ ꯈꯨꯗꯩ ꯍꯪꯒꯥꯝ ꯄꯥꯟ ꯃꯆꯨꯗꯨꯒ ꯂꯛꯅꯔꯤꯕꯅꯤ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯅꯄꯥꯅꯤ ꯁꯥꯗꯅ ꯂꯛꯅꯔꯤꯕꯅꯦꯕ ꯏꯆꯥꯗꯤ ꯏꯄꯥꯅ ꯁꯨꯝꯅꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯁꯤ ꯀꯨꯝꯍꯩ ꯌꯦꯡꯕꯗꯧꯅ ꯌꯦꯡꯂꯤꯕ ꯑꯣꯏꯔꯦꯀꯣ ꯌꯦꯡꯉꯣ ꯍꯌꯦꯡ ꯑꯩꯅ ꯊꯣꯛꯁꯤ ꯊꯣꯛꯈ꯭ꯔꯀꯥꯟꯗꯨꯗꯅꯦ ꯈꯪꯒꯗꯕꯅꯤ ꯅꯪ ꯑꯁ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯕ ꯀꯩꯗꯧꯔꯒꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯉꯁꯥꯏꯁꯨ ꯀꯩꯝ ꯆꯥꯔꯛꯇꯦ ꯆꯥꯊꯣꯛꯁꯤ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯔꯤꯗꯅ ꯏꯆꯥ ꯁꯅꯥꯗꯣ ꯏꯄꯥ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ ꯏꯄꯥꯅ ꯋꯥꯕꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯥꯜꯂꯦ ꯀꯥꯡꯍꯧꯁꯦ ꯃꯥꯅ ꯉꯧꯒꯦ ꯍꯥꯏꯗꯅ ꯉꯧꯔꯝꯂꯤꯕꯅꯤ ꯏꯄꯥ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯃꯌꯥꯗ ꯍꯨꯛꯀꯦ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯝꯕ ꯆꯥꯛꯈꯣꯝ ꯑꯗꯨ ꯌꯥꯅꯨꯡꯗ ꯌꯧꯍꯟꯗ ꯄꯨꯈꯝꯗꯨꯗ ꯊꯥꯗꯈ꯭ꯔꯦ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯪꯁꯨꯛ ꯍꯦꯛ ꯁꯨꯛꯈ꯭ꯔꯦ ꯀꯩꯅꯣ ꯑꯩꯁꯦ ꯆꯥꯛꯁꯦ ꯃꯥꯒꯤꯁꯨ ꯌꯥꯎꯅ ꯊꯣꯡꯉꯤꯔꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯗꯨꯗ ꯆꯥꯛꯈꯨꯝꯗ ꯆꯪꯍꯜꯂꯤꯕ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯄꯥꯕꯨꯡꯅ ꯇꯧꯔꯤꯁꯤꯕꯣ ꯄꯥꯕꯨꯡꯅ ꯂꯩꯐꯝ ꯄꯤꯕꯁꯤꯗꯤ ꯑꯩꯁꯨ ꯌꯥꯔꯤꯗꯅ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯑꯩ ꯄꯥꯝꯗꯦ ꯄꯥꯕꯨꯡ ꯅꯪꯒꯤ ꯚꯥꯞꯅ ꯄꯪꯁꯥꯗ ꯁꯥꯒꯠꯂꯒ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯏꯄꯥ ꯇꯥꯅꯤꯡꯗꯦꯀꯣ ꯅꯔꯝꯆꯠꯇꯨꯅꯅꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯗꯨꯅ ꯏꯁꯣꯁꯦ ꯅꯪꯒꯤ ꯈꯣꯟꯖꯥꯎꯗꯨꯗ ꯀꯤꯔꯅꯤ ꯆꯥꯛꯇꯣ ꯔꯦꯅ ꯆꯥꯎ ꯃꯁꯤꯒ ꯑꯝꯇ ꯑꯣꯏꯔꯣꯏꯅꯤꯅ ꯖꯨꯂꯤꯁꯨ ꯃꯄꯨꯗ ꯑꯃꯨꯛ ꯌꯦꯡ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯇꯨꯃꯤꯠ ꯆꯥꯛꯇꯨ ꯃꯈꯨꯠ ꯃꯁꯥꯗꯨꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯆꯥꯔꯤ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯍꯦꯟꯁꯅꯥꯁꯨ ꯐꯠ ꯆꯪꯂꯛꯏ ꯄꯥꯕꯨꯡ ꯆꯥꯛ ꯊꯤꯈ꯭ꯔꯕꯣ ꯍꯩꯃꯥ ꯑꯩꯅ ꯑꯗꯨꯝ ꯇꯧꯔ ꯆꯥꯕꯁꯤꯗ ꯄꯥꯕꯨꯡ ꯋꯥꯅꯕ ꯏꯄꯥꯅ ꯊꯤꯈ꯭ꯔꯤ ꯂꯥꯎ ꯆꯥꯛꯁꯤ ꯁꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯂꯁꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯃꯉꯥꯏꯈ꯭ꯔꯦ ꯍꯦꯟꯁꯅ ꯃꯥꯅ ꯇꯧꯔꯤꯗꯣ ꯃꯇꯧꯗꯨ ꯎꯕꯗꯅꯤ ꯁꯥꯌꯣꯟꯕ ꯃꯥꯅ ꯄꯤꯁꯨꯝ ꯑꯃꯨꯛ ꯁꯨꯛꯂꯤꯕ ꯁꯥꯔ ꯀꯥꯡꯉꯧ ꯍꯥꯞꯄꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅꯅ ꯅꯨꯄꯥ ꯃꯥꯅꯗꯤ ꯑꯗꯨꯛ ꯁꯥꯎꯅ ꯃꯉꯣꯟꯗ ꯆꯥꯗꯧꯒ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯤꯍꯨꯜꯒꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯋꯥꯈꯜꯗꯅ ꯈꯜꯂꯤ ꯀꯔꯤ ꯃꯤꯌꯦꯡꯅꯣ ꯃꯤꯒꯁꯦ ꯄꯨꯛꯅ ꯌꯣꯟꯗꯧꯒ ꯌꯦꯡꯕ ꯃꯥꯜꯂꯤꯅꯤ ꯁꯤ ꯅꯨꯄꯥꯁꯦ ꯐꯤꯂꯝ ꯀꯨꯝꯕꯕꯨ ꯌꯥꯅꯤꯅꯦ ꯑꯗꯨꯁꯨ ꯚꯤꯂꯤꯌꯟꯒꯤ ꯔꯣꯜꯗ ꯌꯥꯝ ꯀꯥꯡꯅ ꯌꯦꯡꯕ ꯃꯤꯌꯦꯡꯕꯗꯤ ꯌꯥꯎꯔꯤ ꯕꯦꯝꯃ ꯐꯝꯃꯨꯗꯅ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ ꯑꯗꯨꯕꯨ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯄꯥꯗꯨꯅ ꯉꯁꯥꯏ ꯅꯨꯡꯁꯤꯒꯤ ꯄꯣꯠ ꯑꯃꯠꯇ ꯃꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕꯗꯣ ꯐꯝꯂꯝꯕꯗꯨ ꯇꯍꯥ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯍꯪꯂꯛꯏ ꯑꯩ ꯁꯤꯗ ꯐꯝꯃꯒꯦ ꯌꯥꯕ꯭ꯔꯣ ꯁꯥꯔ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯖꯨꯂꯤꯁꯨ ꯌꯥꯎꯅ ꯉꯛꯅ ꯌꯦꯡꯂꯛꯏ ꯁꯥꯌꯣꯟꯕ ꯆꯥꯔꯤꯕ ꯆꯥꯛꯇꯨ ꯆꯥꯐꯝꯒ ꯍꯦꯛ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯤ ꯁꯅꯥ ꯉꯥꯟꯕꯅ ꯐꯝꯃꯨꯅꯦ ꯅꯪꯕꯨ ꯅꯣꯏ ꯁꯥꯔꯗ ꯑꯃꯨꯛ ꯑꯗꯨꯒꯤ ꯍꯪꯂꯤꯕꯗꯨꯕꯣ ꯍꯦꯟꯁꯅ ꯁꯥꯌꯣꯟꯕ ꯃꯥꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯉꯣꯟꯗꯁꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯀꯔꯤꯅꯣ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯐꯝꯊꯈ꯭ꯔꯦ ꯁꯥꯌꯣꯟꯕ ꯑꯣꯏꯔꯣꯏꯗꯕ ꯃꯤꯅꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯐꯠ ꯍꯥꯏꯔꯒ ꯆꯥꯛꯇꯨ ꯈꯔ ꯆꯥꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯥꯡꯍꯧꯗꯨꯗꯤ ꯃꯈꯨꯠꯅ ꯐꯥꯎ ꯊꯦꯡꯂꯨꯗ꯭ꯔꯦ ꯁꯧꯒ꯭ꯔꯤ ꯃꯍꯤꯗꯨꯒ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ ꯃꯇꯧꯗꯨ ꯍꯦꯟꯁꯅꯥꯁꯨ ꯆꯥꯅ ꯎꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯥ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 4 ꯇꯥꯔꯦ ꯑꯇꯩꯗꯤ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯟꯁꯅꯥꯗꯤ ꯇꯤꯚꯤꯗꯨ ꯊꯥꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯕꯗꯤ ꯅꯠꯇꯦ ꯃꯥꯒꯤꯗꯨ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯏꯇꯥꯎ ꯇꯥꯎꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯂꯤꯕ ꯐꯤꯜꯝꯗꯨ ꯐꯠ ꯃꯨꯊꯠꯈꯤ ꯀꯅꯥꯅ ꯑꯣꯏꯔꯤꯕꯅꯣ ꯈꯟ ꯏꯉꯛ-ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯃꯤ ꯐꯝꯂꯝꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯛꯏ ꯅꯨꯄꯥ ꯃꯉꯣꯟꯗ ꯁꯥꯌꯣꯟꯕ ꯆꯨꯝꯗ꯭ꯔꯤꯡ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯅꯊꯧ ꯂꯩꯇ꯭ꯔꯗꯤ ꯇꯨꯝꯂꯨꯕ ꯀꯩꯗꯧꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯒ ꯅꯪꯅ ꯊꯑꯣꯏꯅ ꯇꯥꯗ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯄꯣꯠꯇ ꯇꯥꯞ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄꯥꯏꯅꯤꯡꯕ꯭ꯔꯣ ꯅꯪ ꯀꯩꯅꯣ
Sidi khutna paibusu natana mitna yengbani. Mitsisu kanam yengdabi usilaga leiro hairo. Adudi aidi ngamoibo. Sayonba mamito aray kay suktuna nupi mangon yenglay. Nang kanano, yumsi tasingna kay dubula ko hairo. Namduna nang nagyumsi lay na mo na ribase. Maramamadi suwada leramuni. Ay siya, apang mamiman mo. Ha? Sardiyam liina. Nahanway nupi ko rakpadaga mitay ang mapawad lay biram daw mahali ba sidi. Likraba sarda layraklibi inamada araybadi oiramun. Natraga, sir, nupi pangawray kandana nampapabiri ba oiramuni. Sayon ba sarabani tasing na nupi sigisin kukan sida. Adubu, nupi ni kanduna ma patana bu honay. Nang nupi ni, wado krakrak kantaraga nga ko. Aduga mana nupi na sakat-sakat to bayaba. Wari pang sana-sana mo dupa to. Ay dinate. Nangilay pang to padum layo. Kahens lang ka no. Hayram laga magi ka atam na prabro kakad kri. Hens na sora makangon hondoi. Adugo sopato da amuk ngek pamtay. Masagsika. Ay niyang wari kasi sana mabimong da. Mawaso law da baday na. Adumay nagayang maharati. Hausi ay natarong kusing no. Yengo ba? Imong silari ba mising siso. Makoksak di habi yaroy ni. Agang da yauraga lo chae ba? Kamay tong buzano kang demi. Matanggi numitu ni office na bani haidana bathroom da sangduna masangu sengdok luram matong thorei. Adubo mamangda mukta namkhijiba manamlakpaduda khazikti chamam na bapoi. Dress losi na masinda sole. Kari manamna namaisina. Masado amuk phatpat semjili. Perfume do amuk tap paiduna masada kapsila matong wallet to gari soduga phat paidun thorakli. Sumjing kanamta da hana yengda mapagi ka da hana sanglay. Adubu mapadi layramti. Zulidi tumdur layrammi. Sayon ba masagi laybagta nusina muktang supirami. Nokfe tong nasu masagi makokta nanthabirami. Baba saluki ko pasalayram. Halagpada chocolate layraki. Kadudagi amuk thorakli. Thongdo khajiksu ngasinduna thambirami. Kudangda siriba gariduda haifet yengduna sumang adomda tahana thorakpani. Adubu thongsil mapaduda hensna mana patsanglakpaga khangthengik thengsinay. Ima! Makuto na maraybagduda nanduna lay sayon baso nupi mangon na muna yenglaga layri.